इम्फाल ईस्ट डिस्ट्रिक्ट की मनुंगचना लेबा याइदिपोक चंगम दपिदा लेबा कंगला उकोक उपर प्राइमरी स्कूल दा MSN ना यंगसिन बचतलुबा मतमदा स्कूल असि साब लोइरगा छात्रसिंग दा खुदसिनदना अमदी चही अनि अहुम सुरबा फावबा संगादना थमलंबा थेंगनख्रे हाइरी माइनॉरिटी स्टूडेंट एसोसिएशन MSA मणिपुरना माइनॉरिटी सिंगना खुंदाबा मफम सिंगदा माइनॉरिटी सिंगी स्कूल सिंग अमदी मफम सिंगदा चतुना यंगसिन बचतपगे मनुंगचना यंगसिन बचतलुबदा स्कूल अदु संगादना थमलंबा थेंगनरकपनि हाइरी थवोंग अदु माइनॉरिटी सिंबु थवोइदबनि हाइना लौदबा ngamloi mafam aduda private ki yum laisinba amadi private hostel thamlamba amadi yen nganu hameng thamjinduna lairamba si MSA na akan mamawongda condemn tawi athuba matamda hairiba school aduda laisiliba private ki property sing numit nini gi manungda lauthokadabani amadi masa masa gi lanai onthoknaba honariba mioi singi mathakta chapchaba action authority singna laugadabani amadi athuga matamda satra singde school asi sinabiu haina MSA gi president PS Izus Ahmad na paliba lenga amadi local MLA gi pukling chingsilakli nasi apoina school phagathansi haibagi tinda amadi school singsina anga singsin matau kamana tampi haibagi election concept adu lawa Imphal scheme mafama kangla uko primary high school asida mani sanjaba matamda school asida saba loiraba adugum laba school amago satra sinda sinnadana thamlamba sida sinda aikoina school asidi election matamda school asida atopa private ki yum license ba amadi yen nganu anina simba mapon sajalaga yoksalaga leibagi mami samata loinana school asida akoigi adugum laba private hostel kya tawtibagi mami su tari aduga tasena punna sida aduki mutik sothraga laiba muslim community haiba minorities group ki sothra laiba jaga mafam amakadi haiba mafam asigi chhatra sing larik lesu tamba phangdana laiba private school tamba ngamdaba chhatra kya asidi kangaunaraga laiba tanja asida asigum laba khunglang amada school asugum laba matik chabi school ama lairaga function tawdana chhatra singa sinnadana laiba school asita sena level tibni makhoi singdu mathakta MSC na akan mamongda koi phungeng sangsal lagani athu matamba high school ase akoi chhatra singa sinnaganabani athu matamda school asibu chhatra singa sinnabaga loinana matik chaba mahiru kuthokadabani haiba potse MSC gi satagi aduga akoi gi school ase saba loiraba magi chikagi billan tai ka loin kaidana loiraba loiraba tanja sida kanamu ngairaga leibano huje ko satra singe school sinada ba haibisi tasena ngang ase paktakna manghal laga dum lahella haibisi amaga ekoi gi MSC gi site gi hamjali